Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau punba kholauge update tagi laukhotjarake ngasi New Delhi da Kuki singna CRPF down haina laukhre SO Delhi amadi NCR President Fauza Khuf Guite Jantra Mantra Delhi Khumba News tagi laukhotjarake Saibol area dagi Central Forces sing lauthoktabagi National Highway to Imphal Dimapur lambi economic blockade chathaba hokre Kangpopi district manung chana laiba Saibol area da thamjiliba Central Forcing asi lauthokadabani haina Committee on Travel Unity Code 2 na thamkiba demand thabakta onthoktabagi Mayokta National Highway to Imphal Dimapur lambi ngarang nungthil pung 3 taba matamdagi hauraga matam kaktana economic blockade chathaba hokre blockade asina maram oiraga nongmada changdraba yadraba pochai puba gari amadi hidak langthak puba gari sing chathok chasin tawbada chauna kaiba piragani Works Minister Govindas Konthauzamga Union Finance Minister Sitarama Unaduna Wari Sanakre Works Minister Govindas Konthauzamga Union Finance Minister Sitaraman ga ngarang unaduna state asigi khwaidagi maru oiba project ani gi thabak oina pangthok nabagi wafam sing mapung fana khanakre haina Works Minister gi social media platform X ta thagalakpa post amana khangalakli Works Minister gi maikai thamkiba project ani adudi Asian Development Bank na mateng pangduna pangthokadariba ring road project amadi World Bank na mateng pangduna pangthokadariba Manipur Development Project ki matangdani hairi Manipurgi irang nongmai kapnabagi thaudok 765 thoki case 1012 ga 294 register tawraga mioi 415 fagatki lakhiba nongmai 13 ki manungda 3,312 recover tawki Kolkata chatkebu oirabasu any flight ticket ki mamal maximum lupa 5,000 dagi helaloi Guwahati Dimapur gi oina lupa 2,000 dagi na 3 fawagi manungda lehengani Kariguma private company singna flight ki maman hengalakpa tarabadi government amadi company singa negotiation taunagani haina Chief Minister N. Biren Singhana phongdokre awang nongpok lamdamda mineral oil amadi coal gi pothok sing kaya yamna leibage haibadu khangdokpa mathau tai Ministry of Home Affairs MISA Ministry of Home Affairs MISA na piba report ki matung ina Indo-Myanmar ngamkhai paring maru oina Manipur Mizoram amadi Nagaland ngamkhai da demographic data map tawragani hairi masina ngamkhai paring da ain kaina changsilakpa amadi ngamkhai sambal khabada mateng oiragani Ministry of Home Affairs MISA reports asina makha tarduna hai Myanmar amadi Bharat anigi demographic structure khangdongnabagi damak free movement regime FMR asi lauthokibani masina international security da hena mateng pangbangamlagani Prime Minister Narendra Modi ki mieng makhada awang nongpok lamdam da santi puraknaba kanna honari adubu awang nongpok ki lamdam asida mineral oil amadi coal gi pothok sing kaya yamna leibage haibadu khangdokpa mathau tai maduna leibak asida kaya yamna kanagadage haibadu khangdokkadabani haina su report aduda palli Assam amadi Tripura da khundariba mitei singna Manipur gi damak wajakhiba ngasi su hongba leitri RK Sanayama Assam amadi Tripura da khundariba mitei singna Manipur gi damak wajakhiba ngasi su hongba leitri iramdam asigi hojik oriba phibam asida mapanda choina khundakhraba mitei singna ningdol pomna duna nungaiba fawhori haina UNLF ki hanagi chairman RK Sanayama Elias Megena phongdokre thasigi kulnga humdoida kasargi Chandrapur da leiba Manipur Levi Memorial Ground da Manipur gi ningthau Gambir Singh amadi Narsinga gi mitam maikum hangdokpa thoram saruk mari lenana Sagol manda laiba masagi yumda paumi singa unaba mada mathaki wafam asi phongdokladuna RK Sanayama makata na hai yawoloi singna ningkha tamba hanjina yawol ihau changsilakliba sigi nungi wahan thok asi punna hingminasi haibani kumza 1891 dagi 1826 phawbada thokiba awalan gumna ngasi awabadagi changsilakpa khulai paiba singna Manipur thugaina ba honaragliba sida yellow furup khudingmakna punna thengnaminaba tangai fade thokliba lana si thuna loisingani haibagi mami udri siminababudi hingminabana hena fai khali haiki mapanda khundariba mitei singi matangda palladuna mahang hai awasingi makhuta Manipur buning kha tamba hanjinaba Manipur ningthau Gambir Singh amadi manau nupa Narsingana kasarda Manipur Lebi haina mingthonba mitei lanmi chamanga semgatuna awasingi mathakta landakhiba ngasigi mirona kaufam thokte matam aduda kasar amadi Tripura da khundariba mitei singna Manipur gi damak wajakhiba aduma ngasi su hongdri haiki Assam Tripura amadi Bangladesh da Manipur gi puwariga sagonaraga laklaba mafam sing kaufam thokte matam adugi ipa ipu singna loramba thaudang amadi makhoigi liklam thigatfam thoi Silchar gi kilometer 19 khaktama chatlaga leiba leng on the be path asi chahi tare khuntakpagi matamda Narsingana lan thuptuna leiramba mafam amani Manipur gi puwariga sagonarba mafam asi ngasi di Bangladesh ki changsilakpa mitop singna lausin khibadagi Silchar gi leng on the be path protection and development committee amadi athauba singi liklam thiba lupna khusamna duna pat asibu kanna ba honari
Manipur leingakna pat asibu kannaba Assam leingakta taksinpham thoi mafamsing asikak natana Kasargi Lala Bazarda khiliba tiken rejiki mitamdasu chahi khudingi athaubasingi numit August 18 da lakpada mafam aduda khundariba miteisingna ningsing thoram pangthoktuna lakli. Tripuragi oinadi matam amada leramba maitei furufki misingdagi ngasidi ka hena hanthakiduna mising yamsilaktre. Lakliba January 15 dagi numit 5 ni chupna mafam aduda leiba ibudo puthibagi lai haraubagi thoram pangthokadoriba asida miyamnasu saruk yaruduna mafam adugi ichil nawsingi pukning thawaiminasi haiki.